नुपा मसक फजबसे कई लमदा लेगे फाबा लाके कई लमदा लेगे आयु फाबा लाके खत्म। Hey guys, welcome back to my another video. Ma'am, kamay tawige nungai mo nang khali. So, ngsi video sidi video content sidi ma'am ain to memes par ki aina nong mag memes par bushi ma'am ni yam nusiramare. Ayo message ko ma'am thari ba chichi asi memes enta pa thok piro chichi asi yam hange ba. Ado message ma'am jingje unfortunately mang khare ba. Haidi aina insta dni ba number message tai sidi go insta da chang ba aina khanghau da insta gi message pano je format to thokare. Adu shaw ba ya de ko khara khanghau ba khara du di haizara ge ko aina khanghau ba do ado ma video si makata ba do injing minar si yamna nungai do mali video se idi yam ninge meme sing se tabada show ma video si makata ba do injing minar si oh wait ma video si makata ba how dring ai da ma ai insta se ko 10k di 파가도 크레와틀리 아도마 아이 스크린샷 톨라마게 and I makha description the link su hapamage ma'am set chalaga follow tawshala o 10k ubaga giveaway to tawjarage giveaway macham tawjarage star 10k ubaga so ma'am set follow tawshala video makha ta bodo yengmina sak thigadi harakano amuk tanupa tara koibangame haish maise Ibima taragi mapu ay kangano amatangi mapu ay khalo amatangi mapu ay budu laibak phabini aina nangi sai orum ladi nang aingonda kai kauni kai haina kauduno hairo commenta thoibi kan kauduro ntraga sanabi kan kauduro maramga mokning dreda lekai imanabi singi ahan singna aigi matau tamjo haina Imanabi sing da ngang bibado thawa nuaite as aishu nuaiti aishu maram ga mokti dona aishu yamna lang pamjaba mini adona haidi shwaina ga haina bani aba akoi gi mama aishu haaba asigi machan pina sheta hore asigi machan pina sheta hore ado ai video sida ahan haidi like mama singing bibo adi dumain to bigano akoi mama su yam hai ado aina akoi mama da haaba ai ni miga ai ga kamana ya de na ko hoi mi macha dagi afaba tamjaningai dudi tamdoine adu yamna henjana su mi macha do thagalaga icha sidaba su fataba ne khali na to chumdro maya paisa pairadi muthi thiba nupa du su rasi lei haiba ngambasi nupi khaktani ko sidalale nupi singna pamsi rasi matum leiba Murasu rasi leibudo haduni pamise paisa pairani ta pamdong nate 5.9 ga wangaga as ai ngauze ka ai do buleba khangdi mushin mura ga rasi lebudo ngawra korean man bu pamde haiba chumdro mayam online shopping be like what we order what we receive asi chumme dress ka se ko leira kan ko moina shet pu di yam phajaba akoina sak thiru beira khangde phajadabane chumme semdi Pa masak fazabase kay lamda lege phaba lake kay lamda lege ayu phaba lake nupa masak fazaba yam pame mura rasi lebado hajikta su haibado ta comment ta tawro kay lege haiba nupa na nupi lumba yaraga nupi na nupa kaygi lumba yaroi walking chatpa sang lum lore very good akoju sangdorabni ayu sangwara sida khangdi sang tare akhoi lekai ibung singdi ibung neng khalle mi lekai dega walking lakpado phaba tare mathangdi kai bakhang no gaina khoisu huisel ga khongjan tar edi huisel chu khongba hiye baby diwali dadi khangrang macha kipire christmas tu year sale christmas tana kari kipu haibno baby noi pabung do piro sugar daddy oijerege yar bo natro Asina mo comment section de lautorak pani aba sis ai comment si next video da soidana answer bibiro ko sabigano ko mase thamoi asuki matikai re wana chakna lele ai aduna aina kana gumbi ama mingna jai aina magi phatna phanabata tauraga ma gi yaifa bata hotna Duna laki ma gita hotna bada ishor deishu hena matik kan ba ima baba dasu minam ki mana haibata tauki egi tolopho yumda pak piki de
tangai phabata natana madi nipa mayam koi koina koide haiduna ifamda minam dunata laki kayadak magi huranba lichatchu faki aina adu mana aingonday uijaba kaya thikhraga aibu mirairamle aina sap tawshira adu natraga mangonda karamba thabak tawshige nupi thajadre reply please. Dadagi comments yam sangi yam thamoi kaiba male aina haijaningbadi ko nupi singda ko sumaina tubigano nupagi thamoi thugaibigano nupa haibasidi yamna thamoi chawbani adu moi kaptre haina su thamoi se kappasu lei ko kaptabasu lei adu yamna di kapkandeba ko nupa singsi ko kaptre haina yamna thamoi su ai kaina tubigano ba ko moi su thamoi yam sonjaba mini nupa haibase thamoi yam sonjabane aina ujarakpada di ko hoi khara tani ko minungsi yaudaba phattaba oise adu sumaina tawba nupa phangadiba nangmai jalo ibema nangmai jalo aidi janjobni nangmai da adu yamna nungaite ibung hoi ibungi wahai se tabada ai nachan aibo yamna nungaite ko sumaina tawroidabane nupi akoina yamna sujam nusibiraga nangonda sumaina tawba haisidi haidi pap tipu drobane ado ibungda haijaningba haibabu ibungna kasum tawruno ishorda thajawo ishor leye ishorna sum pijarane ado nupidudari phattaba nungdaba oishano aduisu ishorna sum udoine phattaba haisidi phattabagi papsu dum phangdoini aina hainingbadi setani ado ibungna sum tumina leiraga tumina yingthokpa tammo mayamgi lila ase asi har asitani aina hainingiba ibungda ado ibung nupi thajadre haibadi haibigano nupi hoi amana phatre haina punaw phattabasu nati afaba ibungi laibakta afaba tamba oishano nachanna bor pidi afaba nupi phangbo oisha sisina ingon personally message tawrakpane ko marks ingon insta da message tawre aina hanbadi ngamawdreba insta de haidi khara busy oirudana ado aina ura kanda di mangna whatsapp number tharamado aina direct whatsapp to ina message halleba whatsapp to ina message tawreba si yangang se nupi neba aigi boyfriend do ingon da cheat tawa male che da aduna help haijabani marks ingon da help nirakpani haigadra haitare man ingon call dora haire video da khara thangat pira haina ko che ma kari khallige haido khangdo ningna che ado manadi aingonda phattaba kari su hairakte ba just aina feel tawbani marks se chit tawri male haina hoi kai haini sigi matang sidi hoi aigi mangda lepliba mi sina ko aiga phone sanariba mi sina ko hoi aigi damakta kari khalli kari khande do feel tawba ngambani aba haidi cheat tawramdarasu atoba pamgiba matang la su sum ignore tawrappo matang ama lapoda sum khangba ngambaniaba sigi misina ingon ignore tawise kariginoina ado aina haijagadabadi mana nupase ko nupasina igi video yengba taradi ina haijaningbadi na nupise sum lemna thadokbiro sum hayo ai nang pamaktragana pamdre haina ko sum chumna haibiwa pamdradi siga haidi amukta ani haibse phattabane hi ani tongadi kai haini amado khangana tra hi ani tongadi ne kai to da hairege aduna ne pamjodi pamje leninga fazana leimino aina haigadabadi pamdaba miduga hoi nupinang su taurano ba mana pamamadi nangona nusiramadi ko nang se thadoidabane adu mana nang nusidabagi ma nangonda adugi feeling du bo la aline adugi feeling du bo la aluidabane nusire hayadi ai point se khangena last oina si message di ek khare but ai ningjangi ko mana hairako se ko mana hairako se ngonda chiche magi ex ki luhong base date 17 dani amount invitation ju pire ko mark se chatlu ra chakanu ra indumaina type ta ma hangak pane ba haina haining badi sina nu pa ni ba nang na investor wi ba pisa mayam do chathok na ba chatlo popang ta piro do titla la o puk thanna ba la o puk thalaga la o do na phatra. So guys, matang asida ay video si lo shinjarege mayam ay video si nuardi like share and comment so na to biramo handi ki video se kador ba khang de like asu view sung ka da boy wani ay video sing se adu mayam share to bu ka no comment to bu ka nganu subscribe to bu ka nganu ajing bu puna magna. Thank you for watching. Bye bye. Hope you enjoy my video.